ईश्वर को याना थागले ईश्वर की थौजाना Believer Eastern Church Diocese of Tursanpur ईश्वर ना थौजान बिबगी मपावना अखोई YouTube channel नसी खांगोक पिदुना अखोई की सुगुमलबा YouTube channel नसीबो येंगनबगी दमक्ता थरांग तौबिबा अमसुंग येंगदुना लैरिबा इचलिनाउसिंग अखोई मयामगी मथक्ता प्रभु जीसु ख्रीस्त की थौजान अमदी महाकी मपाव नाइदबा लोइनबीबा अदुना अखोई मयामगी मथक्ता ईश्वरना लोम नाइदना लोइनबीबा ओइसनो अदुगा लोइनना ईश्वरना नुसिबीबा अमसुंग थौजान बीबगी मपावना असिगुमलाबा YouTube channel असिदा ईश्वर की मनाई ओइरिबा ईश्वर की थौगल तौजदुना लैरिबा एहाना नुसिरबा ओजा सिंह अमदी इचलिनाव मयाम सिंह असेंग ईश्वर की मचा ओइख्रबा अखोई खुदिमकी मथक्ता महाकी मरमदा इबुंगो महाकी अफबा वपाव असे खरदंग ओइरबसु सरुक याबा याननबगीदमक्ता ईश्वरना अयहाको अचाब मतम असे पिनबिबा असिगीदमक्ता लाइनिंग थोमपु ईश्वरसु हाइनिंगाय लैतना थगच्चबने अदुना ईश्वरना लोइनबिबा अमसुंग थौजान बिबगी मपावना ngasi aikoi gi punsida aikoi gi taibang panba asida aikoi kudimakna uriba amasung tariba natraga tongan ba awaba natraga khudung thiba natraga taibang panba gi oiba harau kumai asigi marakta ishwar bu thajaduna ibungo ma ku thajaduna ibungo ma ku khurumjaduna ngasi di aikoina aikoi gi punsida aikoi gi ईश्वर असी थाजबगी खोंगचत्ता अखोई असी चतुना लैबा इबुंगो महाकी मचासिंग अदुग इबुंगो महाकी मनाइसिंग अदु अखोई ओइरि अदुना असेममा ngasiगे अवाबना थलबा तैबंग पा अदुग खुदोंग थीबना थलबा तैबंग पानबा असिदा अखोई पुंसी असिना इबुंगो महाबु थाजना इबुंगो महाबु खुरुमदुना अखोइना हिंजबनी अमसु अखोइना चच्चबनी हाइबा असि तसेना अचुमबनी अदुना नुसिरबा इचलिनाउसिंग अखोइगी पुंसीदा अखोइना खंथबा याबा अमसुंग अखोइना निंगसिंगबा याबा अदुदि अखोइना तैबंग पानबा असिदा थोकलिबा अवा आना अदुगा खुदोंग थीबा लाइना लाइचत अदुगा लोइनाना अखोइगी तैबंग पानबगी हराव कुमै हाइबा मरक असिदा अखोइनि ईश्वरबु खुरुमदुना ईश्वरबु थाजदुना अखोइगी थवाइगी ओइबा khongchat Thawai gi oiba lamjin asi aikoina ngasi chenduna aduga chattuna lairibani haiba asi aikoina ngasi di ibungo ma bu khurumliba mising ibungo ma gi thawal tawriba thawal naising aikoi mayamna amuktan khandabagi matam oi aduna asem mamak aikoi asi Prabhu Jisu Christ gi ina hantok pikraba taibang palambagi natraba taibang panbada aikoi hingjarabasu taibang panbagi mi natraba ibungo Jisu Christ gi ina handok pigraba ibungo maha ki macha singne haiba asi asengba ishori wahaina hongdoktuna aikoi gi punsida aikoi uriba amasu aikoi na pariba ishori wahaida gi aikoi na thinaba aduna asengma ma aikoi asi thawai gi oiba missing ishori gi oiba missing oirabasu ngasi di aikoi asi ngasi gi taibang pa ngasi gi irang na thalaba laina laituna thamlaba gumai harau na thalaba taibang panba asida aikoi ibungo mahapu thajaduna ibungo mahapu khurumduna aikoi asi hinglibani haiba asi ishorgi macha manai oikraba aikoi gi punsida aikoi isana khandaduna aikoi asi asengmama aikoi gi thawai gi panthung phang tana chaliba aikoi gi thawai gi lamjen cheliba thawai gi khongchat saru yariba ibungo mahapu thajariba ibungo mahapu khurumjariba ibungo mahaki nuksiraba masa manai singni haina aiko isana isada wakhal khanjaba ase yamna maru oiba adugumba amani aduna ngasi nuksiraba ikelinaw sing aduga oja sing ibungo mahaki thawal tawraga laiba macha manai sing mayamni makamda tolaba matik sadraba ayakna
ईश्वर की वहाई दा खजितंग मयाम दा फोंगोक सदुना सरुक याजनिंबा मरु ओइबा बिसोय अदुदि आइखोइगी थवाई की लंजेन आइखोइगी थवाई की खोंगचत हाइबा असिगी मतांगदा आइना खजितंग आइखोइगी नुंसिरबा ओजासिंग इचलिनाव मयाम सिंह gi mafamda saruk yajaba pamba aduni aduna sugumlaba yamna maru oiraba thawai gi lamjen chenduna thawai gi khongjat chatuna lairiba aikoi gi punsi ase kaidong waida su aikoi na ishwar khurum khurumna ibungo ma gi thawal tongna hingjaba matam asida aikoi gi thawai gi khongsa amasu thawai gi lamjen cheliba misingni haiba ase ningsingduna aikoi ayama matamda ishwar da loinana hingba ase yamna maru oi aduna aikoi asugumlaba thawai gi lamjen amachung thawai gi khongchat asugumba bishoida aikoi yengminagadabani aduna asugumlaba ishwar gi wahai gi mafam ase aikoi na paminaduna ngasidi yengminaduna aikoi ni ishwar gi wahai dagi taminaba yaba adu lawminasi aduna ngasigi bishoya siga mari lainana aina ichilinaw mayam singi bufamda asengba ibunguma ki wahai dagi pathok saningba adugu wahai adudi every year panduk tara ni thoi pada amaga aniga masidagi pathok tuna aikoi gi thawai gi khongsa amasu thawai gi lamjen ase aikoi na karamba mongda aikoi na hena mapung phana na ba aikoi da lairiba aikoi na taibang pan bada hingbagi maramna ayet po oiba nadraga aikoi bu apan bu oiba sing ase karamna thengna gaduri bano haiba adu maramda yengna bagi damata thorang toksi aduna ishwar gi wahai ase pathok tuna aikoi myam tamina sing ishwar gi wahai na asuna haibi marapaduna aikoi bu ikoi question liba asut sauraba laisin bu sakhi sing laibagi maramna aikoi na su arumba khuding amasung aikoi bu ilai lai na geliba papsing adu kunjeksi amasung aikoi gi thajabagi mapu sangkhon hanmiba jisu yengduna aikoi gi mangda laiba lamjen adu khangbaga loinana chensi ibungo gi mangda laiba harauba adu gi dama ibungo na ikai bu usitaduna cross adu khanglaga ishwar gi phambagi yeta phamle haiduna asing ishwar gi shastra gi wai asina iduna lairi aduna tasengama aikoi ishwar bu thajaduna khurumduna chaminariba aikoi mayam sing ase wahai asigi matung inna aikoi ni yengma matam dasu aikoi ase panthungbam amagi damakta lamjen cheliba panthungbam amagi damakta khongsa saliba adugumba mioi sing aduni aikoi gi asugumlaba khongchat asida aikoi gi thawai gi oiba khongchat asida aikoi gi panthungpham aikoi gi nungairaba panthungpham loma nairaba adugumba panthungpham adugi damakta aikoi khongsaliba khongchat chaliba aikoi lamjen cheliba adugumba mi singni haiba ase aikoi tasena ishori wahai asina phongtokpagi matung ina chumi aduna masigi manungda ishori wahai dagi aikoi ni yingminaraga aina aikoi gi thawai gi lamjen aduga thawai gi khongchat asida ahanba point oina aina mayam gi mafamda yingbi bai chilinaw singi mafamda aina thamjaningba adudi ishor gi wahai na hai aikoi na su arumba khuding ahanba point aina thamjaningba sidi arumba khuding thadoksi aikoi gi thawai gi oiba lamjen chenba asida thawai gi oiba khongchat chakpa asida aikoi gi punsida lungthanba lungthaduna aikoi gi khongchat asida apan moiba hindrance oiba adu umusina si aikoi na khara yengminaduna aikoi gi thawai gi lamjen ase matau karamna panthum tana chenma ngamgaduri bano haiba si aikoi ni yengminaba asi yamna maru oi aduna ishwar gi wahina su arumba khuding thadokba arumba khuding ase thamamba haiba ase yamna maru oi tasengnama ngasi asugumna mayami mamangda ehakna leprinagi mamangda matam amada ehak asi sanaroi ama oina ai yaha asi lairami
ahaki masana adudi lamjen chen bagi masana asida ay yawrami aduna ay gi nungsiraba ay bu tambiri ba ay bu tapi ba oza aduna ay gi punsida haibi ba asidi karino ayang sana bagi damanta trek sa natraga trek pianasi ayang madu siali adubu lamjen chen na bagi damanta athoi ahien ta na bagi miku badu dadi ay gi nungsiraba ay gi oza na hon tapi ba adudi lamjen loi amo oina lai miga tanaba matamda aingona tapiba adudi karino haiba matamda aina setkadaba dress asigi matangna aingona tapi mahangna hai yama ayamba arumba nataba furit armless aduga kungau da haibasu yama ayamba aikogi kungau hapian haina laiba asidagi khar tenkhatpa adugu musing asi lamjin chen ban missing aduna maru oina senaba yamna ayamba adugu mudress adu oirami aduga makoina lamjin chen ma matam dasu tongliba makoi kumu asisu yamna ayamba chen ma matam da yamna nuai kadaba adugu musing adu season naba adugi maramna ozana aimona takpiguna aina su lamjeloi ama oina miga athoi ahen ta na bagi lamjen aina chen na lerami aduna ngasi aina su ichili naw sing mamang da hajning ba sidi ai koi na thawai gi lamjen chen du na laiba thawai gi khongchat tu na lai ngai matam asida di ai koi na su ai koi da pira iba arumba ai koi na thawai gi lamjen chen ba asida ai koi lumhan ba ya ba khudam na taimang pan ba gi harau kumai taimang pan ba gi awa ana khudong thiba mayam sing asida gi ai koi gi thawai gi lamjen asida luman ba ya ba machak sing oi bara hai ba si ngasi ai koi na wakan khan ba asi yam na maru oi taseng nama ibungo ma ku khurumaga ibungo ma ku thajaraga ai koi gi thawai gi lamjen ase chen ba chat pa matam ma doi koi gi punchi oi ba gi maramna ai koi taibang pan ba de hing ba gi maramna ai koi soidana ma ki ai koi taibang pan ba gi awa aba khudung thi ba tongan tongan ba samasya problem mayam sing ase mayon aduna ai ko hingli taseng nama hai ba sing ase na ai gi thawai gi lamjen ase chen ma matamda ai bu wahalli bara ai bu lumhalli bara aina thawai gi lamjen ase chen ba yana na ba gi dang ta ingon da arum oi ba hai ba sing ase lathuk tu na thamam ba hai ba ase yana maru oi ishwar gi wahai da ai ko ni yeng ba yai aduna ina khumba pakhang amana lomba mai da ba lambi thibagi matanda Jisu Christ na mangonda haiki bo wai adu ai koina khangba amasu tari ba aduni Jisu Christ na mangonda haiki nangni hena mapung phana na bagi damakta nangni hena phana na bagi damakta nangi araiba adu yotho ga mingonda mateng pango laidaba singa pina na ba hayapung matanda adu gumba paisa paiba adu gumba ina kunba pakhang aduna karam haina tawki bagi haiba matamda mahakna awaba pulung loina na ishori manatagi chathoki haiba si ishori waina iduna lai mahaki loma lai da panthum adugi damakta mangon lumtha liba adu mahaki araiba aduna mingona mateng pangna bagi damakta haiba matamda magi damakta arumba amo henki aduna mase koina ishori wai thienna ba aduni aduna nushirba ichune nausing ai koina ibungo mahaki mafamda ai koi gi thawai gi khongjel ase khongchat ase chatliba mising amu oibanina ai koina thawai gi lamjen ase cheliba mi amu oibanina taibang pangba gi oiba asugumba ai koi gi samasya problem sing asina ai ko lumthan macha amu oibadi madu ai koi langthuksi thaduksi adu ai koi gi thawai gi lamjen ase hiana chiam da mai pa na bagi da matai ko thawrang to ba sia suki mati maru oiba amu oi aduna masisu aikoi mayamna khangmin ba yaba aikoi gi thawai gi khongsit hindrance oiba apan ba makhal amani aduga anisubada aina haidok saningi ishor gi mahina hai aikoi bo ilai laina gediba papsi adu punjeksi aikoi gi thawai gi lamjen chen ma matam asida aikoi bu yamna laina gediba papsi ase punjeksi ishori wahina iduna laiba ase koina tan nasidi
ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯂꯝꯖꯦꯜ ꯆꯦꯜꯂꯤꯕ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯈꯣꯡꯆꯠꯇ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯇꯨꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯈꯨꯖꯦꯜ ꯊꯧꯔꯥꯡ ꯑꯣꯏꯅ ꯁꯤꯜꯂꯤꯕ ꯄꯥꯞꯇ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯐꯥꯎꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯅꯤꯄꯥ ꯑꯃꯅ ꯑꯁꯤꯒꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩ ꯏꯁꯣꯔꯗꯒꯤ ꯆꯠꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯍꯤꯡꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄ ꯆꯠꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯃꯔꯝꯅ ꯄꯥꯞꯇ ꯇꯥꯕ ꯌꯥꯕ ꯄꯥꯞꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯤ ꯊꯤꯍꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯐꯥꯎꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯇꯣꯏꯅ ꯊꯥꯞꯇꯣꯛꯏ ꯇꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄ ꯑꯁꯤꯃꯛ ꯑꯩꯈꯣꯏꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯏꯊꯤꯅꯅꯕ ꯄꯤꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀ ꯌꯦꯛꯅꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯁꯩꯇꯥꯟ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯂꯝꯖꯦꯜ ꯑꯁꯤ ꯆꯦꯟꯕ ꯃꯇꯝꯗ ꯄꯥꯞꯇ ꯇꯥꯅꯅꯕ ꯄꯥꯞ ꯑꯁꯤꯗ ꯍꯤꯡꯅꯅꯕ ꯄꯥꯞꯇ ꯈꯨꯗꯤ ꯊꯤꯅꯅꯕ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯩ तसेंगमा ईश्वर की वही ना है बस ये कोई चुम्बने आई कोई वो याम लाइन ये नहीं पाप सिंह है बने लू नहीं ये पढ़ते आई कोई की पुंसी ने इधर तो तना पाप असिना ये तो ना पाप असिना आई कोई वो खुदी थियान ना बा अवाब ताहन ना बा हाय ना ईश्वर की वही ने इबा सियाम ना मैं शेंगे अदुना आई कोई वो इला इला ने ये नहीं पाप सिंह हाय ने ईश्वर की वही असिना हाय बनी अदुना आई कोई ने सो अयाम मतंदा पाप वो वखलो करांबा फतबा तोंगान तोंगान बा कलकपा तोंगान तोंगान बा प्रॉब्लम थोपा याबा असुगुबसिंग असे आइकोई की पुंसीदा यामना तोइना थोपा अदुनी अदुना असुगुमलबा पापसिंग असे आइकोई इलाइ इलाइ यसिलिबा पापसिंग असे आइकोई लांथोक्तुना थादोक्तुना पुंजेक्तुना आइकोई की थवाई की लमजेन असे माइ पाक नसेन याननबगी दमक्ता अनिसुबा अपनबा असिसु आइकोई थादोक्कदबनी थवाई की लमजेन चेनबा थवाई की खोंचत चटपा मी अमो ओइना पाप ना आइकोई बुतोइना येलनबा पाप ता आइकोइना खुदी हेना थीबा अदु ओइदनबगी दमक्ता अदुगुबा फत्तबा पाप सिंग असे पुंजेक्सी लांथोक्सी अदुगा आइकोई की थवाई की पंथुंफम अदु तानना चेननबगी दमक्ता आइकोई होनसी अदुना आइकोइना इबुंगो माकी वाहाइदा आइकोई उबो फंगी मधुदी नोमा पाखोन चटपसिंग इबुंगो माको थाजब मिसिंगी मफमदा इबुंगो माकी मी ओइख्रबा इबुंगो ईश्वर की वाहाइना इथोपदा यावबा अनन्या अमसुं सफरिया की पुंसीदा आइकोई येंबा याय मखोइना पाखोन चटपसिंग अदुगी मनाक्ता मखोइगी लैजरिबा लमगी सरुक अदुदगी खरा योंथोक्तुना मखोइना पाखोन चटपसिंग अदुगी कुया कादा पुरक्तुना मखोइना कलमि अदुबु तसेंगनमक मखोइना योंथोइबा सरुक अदुदगी फंगलकपा सेलसिंग अदु लोइनमक्ति मखोइना पुरक्तुना कटपा अदु ओइरमदे अदुमकना ईश्वर की पाखोन चटप ओइरिबा इबुंगो महाकी सेवकसिंगना हाय नाखोइना थवाई असेंबदा मिनम ले नाखोइगी थमोइनुंदा सैतानना थबक तौरे चंगे हायबा असिमक तसेंगनम इदुना ले अदुना
ꯑꯩꯈꯣꯏ ꯑꯁꯤ ꯄꯥꯞꯇ ꯈꯨꯗꯤ ꯊꯤꯍꯟꯅꯅꯕ ꯄꯥꯞꯇ ꯑꯋꯥꯕ ꯇꯥꯍꯟꯅꯅꯕ ꯁꯩꯇꯥꯟꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗ ꯑꯩꯈꯣꯏ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯤ ꯁꯣꯟꯊꯗꯨꯅ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄꯥꯞꯁꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯝꯖꯦꯜ ꯑꯁꯤ ꯆꯦꯟꯕꯗ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯊꯧꯔꯥꯡ ꯇꯧꯁꯤ aduna ahum subada aina amuk ana makha tajage aikoi thawai gi lamjena se chen matamda aikoi matau karamna hena kana chen ba yaga dagi haiba adu yengsi ahamada aikoi na haibo kriba ani subada aikoi na tamina kriba adu di aikoi de hindrance oiba apan musi aduni adu ahum suba asina haiba asidi khamba ga loina na chen si aikoi gi Thawai gi lamjen asi khang baga loina aikoi chen si haiba asini lamjen ta na ba kudimang na lamjen chen ma matamda awaba haiba asi soidana maki mayu nei makoi gi panthum adu da bu yauraga di haibana makoi na awaba si adu bu khang laga makoi na chen mani haiba asi aikoi u bane lamjen chen ba aikoi loina ma khang li bane adu aikoi na su taibang panbagi lamjen chen ba aduda aikoi na panam tawbagi wani aikoi su thawai gi lamjen da cheli bani haiba asi aina su ngasai haidok sakre aduna aikoi asi thawai gi lamjen chen ba mi oina aikoi su cheli bani na aikoi na su awa mayam sing ase aikoi khanguna chen ba asi yam maru oi aduna lamjen chen ma matamda taibang panbagi oiba lamjen cheli ba mission asidi makoina lamjen chen ma matamda makoina taibang panbagi oiba manasing taibang panbagi oiba luhup sing ado phangnana bagi damak cheli haiba si 1 Corinthians chapter 9 verse 25 da aikoi mayek sing ubo phangi aduna ishor gi macha manai oikraba aikoi na cheli ba lamjen asidi mang ba dai da ba adu gumba adu phangnana bagi damak chen mani haiba asini taibang panbada lamjen chele ba missing aduna makoina panthumam adu yauraga makoina phanggadaba adudi taibang panbagi mangba yaba koktho lu adu gi damak makoina potna bani adu bai koina di mangba naidraba lomba naidraba nungairaba panthumam adu gi damak aikoina awaba sing asi khangduna sengadabani haiba asi Korintiagi mapan ni kunga manga asida phongtokpa asi aikoi uba phangi aduga loina na ishwar gi wahai da ngasai aikoi pathoktuna taminakre madudi karino hairaga ibungo gi mangda lei ba haraw adugi dama ibungo na ikai ba usitaduna cross adu khanglaga ishwar gi phamba gi da phamne Jesus Christa masama na so papi ay koi bu kanbinan na magi damakta awaba mayam mayung na duna awaba mayam khang na mapa ishwar ki yatang induna maha aso madugi awaba mayam sing adu khang laga ikai bu usita duna ishwar ki phambang ye ta phamle haiba asi ay koi lu uho phangba aduni aduna ay koi na so ay koi ki nungai raba panthum adugi damakta ay koi na awaba kudung thiba mayam sing ase khang laga aikoi mang roi daba luma nai daba mafam adu ki damakta aikoi na su aikoi thawai gi lamjen chen ba hai ba asi oi dabani aduna aikoi gi thawai gi lamjen asi aikoi gi panthum ba adu di luma nai daba yam nungai daba ibungo mang nai koi gi damakta thambi ba adu mafam adu aikoi gi thawai gi panthum bam aduni aduna aikoi di mang daba adu gi damakta aikoi wa adu lati aikoi di mang roi daba adu gumlaba mafam adu gi damakta aikoi khangduna aikoi gi thawai gi khongchat lamjen asi sengadabani aiba asisu aina oja sing mayam ichil naw mayam sing mahamda thamjanba aduni aduga aroibada aina aroiba point da aina thamjaningba adudi aikoi lamjen asi
इबुंगो जिसु येंदुना चेंबु ओइगदबनी आइकोगी थवाईगी लमजेन असि आइकोगी पंथुंगभम योबो याननबा पंथुंगभम योबो ngमननबगी दमक्ता जिसु येंदुना चेंबा मिसि अदु ओइगदबनी अदुना ईश्वरगी वहायना हाय आइकोगी मांगना लाइरिबा लमजेन असि आइकोगी मांगदा लाइरिबा अदुगुंबा लमजेन असि हराउबा अदुगुंबा नुंगाइरबा पंथुंगभम अदुगी दमक्ता आइकोइना जिसुबु येंदुना चेंबा मिसिंग अदु ओइगदबनी हाइबा असि मयक्सिंग उइ आइकोगी थाजबगी मपु सांकोन हनमिबा जिसुबु येंदुना आइकोगी मांगदा लाइरिबा लमजेन असि चेंगदबनी हाइबा असि उबो फंगे अदुना आइकोगी थवाईगी लमजेन थवाईगी khongchat असे आइको इसा इतोमतना चेंबा अदुनाते आइकोनी इबुंगो जिसु ख्रिस्ट की मफमदा इबुंगो जिसु ख्रिस्ट द येंजदुना इबुंगो जिसु ख्रिस्ट दा आइकोगी थवाईगी ओइबा मिट असे थमदुना थमोइगी ओइबा वखल असे इबुंगो माकी मफमदा थमदुना आइकोइना ताइबंग पानबा असिदा हिंजरिङाइ मतम असिदा आइकोइना ताइबंग पानबदा हिंगलबसु इबुंगो माकी मचा मानाय ओइना हिंजबा मतम असिदा आइकोगी लमजेन असि माइ पाना सेनबा याननबगी दमक्ता आइकोइना इबुंगो जिसु ख्रिस्ट की मफमदा आइकोगी मिफम थम्बा आइकोगी थमोय असि थम्बा असि याम मरु ओइ अदुना नोमा इबुंगो जिसु ख्रिस्टना सेवक सिंगी मनाता इसिंग मथक्ता खोंगना चटपा अदु आइकोइना इबुंगो माकी वाहाइदगी आइकोइना उबो फंगे अदुना जिसुना इसिंग मथक्ता लाप मतमदा इबुंगो की सेवक ओइना लैरिबा पीटरना करम हाइना हाइबगी हाइबा मतमदा इबुंगो आइहाबुसु इसिंगी मथक अदुदा खोंगना चटपा याननबा हाइना निजबा मतम अदुदा जिसु ख्रिस्टना लाओ पीटर हाइना कौखिबा असे हाइखिबा असे आइकोइना खंगी अदुना पीटर मसामंगनसु इबुंगो जिसु ख्रिस्ट की मनाक्ता इसिंग मथक्ता खोंगना जिसु तमना लापा असे आइकोइना इबुंगो माकी वाहाइदगी आइकोइना उबो फंगे अदुबो पीटरना इबुंगो जिसु ख्रिस्ट की मफमदा माकी वखल थमोय मियेंग थमगा चटपगी मरमना इसिंगी मथक अदुदा चटप ngमनी हाइबा असे आइकोगी वखलदा फाव ngमे अदुगा लोइनना पीटरना नाकमना सिलाइबा नोंलै नुंसितसिंग तोहान तोहान बसिंग अदुदा माकी पुंगनिंग अमसुंग वखल मियेंग अदो थमकपगी मरमना पीटर की पुंसी करी ओइखिबगे मा लुपथरखि अदुगी जिसुद कनबियो हाइना हाइखि मदुगी मरम अदुदी करिनो पीटरना इबुंगोगी मना यौना लापा मतमदा माकी मिफम अदो अतोपदा तोहान तोहान बा नोंलै नुंसितसिंग अदुदा माना थम्बगी मरमना मा लुपथबा हौरखि हाइबा असि उबो फंगे अदुना असेंगमा आइकोइ असे थवाईगी लमजेन चेनबा थवाईगी khongchat चटपा मी अमा ओइना आइकोगी थाजबगी मपु चांगकोनन जिसु असिबु येंदुना आइकोइना लमजेन चेनबा थवाईगी लमजेन चेनबा थवाईगी khongchat चटपा मिसिंग अदु ओइगदबनी हाइबा असि आइकोइना खंगमिनसि अदुगा लोइनना आइना ईश्वरगी वाहाइदा अमुका हना खैदन येंबा याबा पांबा अदुदी नोमा जिसु अमसुंग जिसु अमसुंग माकी मपा जोसेफ अदुगा मेरी अदुगा मकोगी सगैगी मी खरना जेरूसलेम दा आराम चखाननबगी दमक्ता चलुरगा हलकपा मतमदा मतौ करम थौदोक थोखिबगे आइकोइ इबुंगो माकी वाहाइदा मयक्सिंग इदुना ले नोमागी लाबेल चलबा मतुंगदा इबुंगो जिसु ख्रिस्ट असी मकोगी मपा ओरिबा जोसेफ अमसुंग ममा ओरिबा मेरी मकोगी मनाक्ता जिसु ख्रिस्ट असी लेरमद्रे नोमागी लाबेल चलबा मतुंगदा जिसु ख्रिस्ट असी मकोगी लोइनरमद्रे हाइबा असी मकोगी सगैगी मरक्ता थीबा हौखिबा असी आइकोइ उबो फंगी अदुगा अमुक हन्ना मेरीगा जोसेफना नुमित हुमी चंगना थीरबा मतुंगदा इबुंगो असी अमुक हन्ना फंखि जिसु ख्रिस्ट असी मकोगी लोइनरी हाइना चटपदि चटलगा अदुबु यावरमबदि नतबा नोमगी लाबेल चलबा मतुंगदा
Jisu Christ asima koi loina ramdri haina khanglatpa aikoi na so aikoi ki thawai ki lamjena sida thawai ki khongchat asida chatpadi chatlaga ibu Jisu Christ yaudana chatpa ibu Jisu Christ ki mahom dai aikoi ki thamoi thamdana chatpa mifam thamdana chatpa mi sing adu oirabadi Joseph ka Mary ka ki punsida awa thena ki ba aduguna aikoi da su oirapa yai aduna aikoi na su Jisu Christ bu kauthok taba aikoi ki thamoi ibu ma ki kuya khada thamba aikoi ki mifam ibu ma ki kuya khada thamba aduga loina na aikoi ki thawai ki oiba lamjen asi chelabadi thawai ki oiba khongchat asi aikoi na chatlabadi aikoi asi soidana maki aikoi ki panthum pham adu soidana maki phangba ngamgani aduna nungsiraba oja sing ichilinaw sing aikoi ni hingliba taibang panba asigi manungda aikoi ibugo Jisu Christ bu yinduna chatpa mi sing oiba siang maru oi awabana thalaba taibang palni nuai tabana thalaba taibang palni laina laichana thalaba taibang palni asugum marak asida aikoi ni hingma matamda Jisu Christ ka thadok nadana Jisu Christ ki mahomda aikoi gi miyeng thamduna Jisu Christ ki mahomda aikoi gi thamoi thamduna chatpa adugumlaba macha nupa macha nupi ibumo ma ki thajaba sing adu oirabadi aikoi soidana maki ki panthongam adu gidamakta aikoi yamna khongje nyamna cheliba thawai gi oiba lamje loising thawai gi oiba khongchat loising adu oigadabani aduna asugum laba asengba ibumo ma ki waidagi kharada oirabasu phongtoktuna saru yariba asida YouTube channel asibu yengduna taminariba aikoi mayamgi matakta ishor gi mapal naidaba bol aduna mapung phana laibu oishanu haijaraga nasigidi matang asida tension jage ishor na aikoi mayamgi matakta bol pinariba position